ngasi numida wairam phongkiba tongan ba manipuri se phongsing amasung thokiba thakdo wathoksingdagi maruoiba e pauks khongkasarga manipur top channel gi mekedi gi myamda thamjagi ahanmada numit humni sa thagadaba taraga nitoi suba manipur legislative assembly gi ahanba session ngasi digi hawdokre mamang amukta thokidriba mawongda taraga nitoi suba manipur legislative assembly gi session da minister yauna puna minister tarukki portfolio amata paidana session ngasi digi hawkre numit humni sa thagadaba taraga nitoi suba manipur legislative assembly gi ahanba session da manipur gi governor laganeshana maki worol pikhi madugi matune assembly asigi naun speaker oina khankraba thoksom saitrabata manipur legislative assembly gi member oina saruk yaram laba laikhidraba singi maphamda obituary reference pinaba house da move toraki ngasigi mifam aduna laikhidraba kuntraga mathoi thawbal assembly constituency gi mla oiramba laitan them tomba nifuga manga singa st assembly constituency gi hanagi member a aza kunga mathoi nauria pakhang lakpa ac gi hanagi member wehangbam angau kuntraga tar gwabagai assembly constituency gi mayengba manihar amadi english singa manga samapan yangkhai gi nithoi dagi na yangkhai ga teret phawgi manipur territorial council 1957 dagi na 62 amas ahanba manipur territorial assembly 1962 dagi na 67 phawba aimol assembly constituency gi member oiramba athuibau daimai gi mafamda ikaikna botki tungda house ki leader su oiriba minister nongthongbam beren singana manipur information commission gi sai english singani ga taraga ni panagi na taraga mapan amasung english singani ga taraga mapan dagi na kun gi annual report amadi manipur lo ayukta gi english singani ga kun dagi na kun ga mathoi gi annual report house ta thamki makhatana house ki leader and beren singhana business advisory committee english singani ga kun ga nithoi gi ahanba report su sabara photoki tha sigi kun ga taruk fawbo numit humni sa thagadaba taraga nithoi supa manipur legislative assembly gi session da lakadori be english singani ga kun ga nithoi dagi na kun ga humdagi sahi gi senba su putoktuna khanagani haina pausna su makhatana su phongdorakli atopa pawamna thoksom saitrabatabu yena bayaudana speaker khankhre taraga nithoi suba manipur legislative assembly mikhal gi ahanba session ngasi hawdokhibaga loinana ye school assembly constituency dagi bjp gi mla oina tam anira karakraba thoksom saitrabata lamba amata yaudana assembly asigi speaker oina khankhre ngasi pung mapan tabra assembly session hawdringi mamang saitrabata bu speaker oina lapthokpaga loinana hanagi protem speaker s rajen speaker gi phamadu sinakhi ruling gi legislative leader and beren amadi opposition gi leader oibo bina nauni speaker oina khalabate saitrabata bu speaker gi pham phaw thingatuna ikaikamna utki mangni speaker oira ko assembly asigi member khudimakna haraute amna so okay nauni speaker oina khankraba te saitrabata ruling amadi opposition gi house member khudimakna mapu speaker oina khalakpagi nungaiba phungdoraduna satharakliba taraga nithoi suba manipur legislative assembly gi mifam khudimakta assembly gi dignitary amadi decorum ngana satkani haibagi thajba thamki assembly gi session khudimakta maki angamba wakal amadi thauna putoktuna thabak tawgani loinana laibaki oiba issue sing khanabada khundaminariba furup khudingmaki interest ngana honabada asawu thodang lawgani hana phongdoki ti saitrabata ing kumja lising amaga samapan hundraga mari gi august amada singjamai wangma begabati lekai da leiba thoksom birsan amadi anaubi devi gi masana pani english singani ga taraga tereta pangthokiba taraga mathai suba assembly mikal ye school kendra dagi bjp gi ml oina karakhibaga loinana kfnp digi minister oiki handak taraga nithoi suba assembly mikal bjp gi ml oina karakhibani sohaidi thoksom saitrabata bu taraga nithoi suba manipur legislative assembly gi speaker oina khalakpada opposition gi leader hanagi minister okrom ibobinisu thakatpa phongdoki lakadoriba sahi manga sida sathagadoriba session singda democracy gi wanthok laina famgani khale assembly gi speaker oina khankraba haibasi kanaguma political party amatada tongtre habani state ki interest ta khannarakpu khudimakta afafata yenglaga neutral oina warep laurakani haina thajai haba wapamsu oibo bina house ta thamki atop pawmana hairok thabal chongfam gi thodok ningsingkhre kumja english singani gi nipan gi march kun ga mari da thobal district ki manung chanba hairok part 1 da laikona pangtokpa thabal chungba gi thodok ta laikhidraba miyo ahumbu ningsingduna ngasi haikat lekat tamba gi thoram pangthokre RPN Memorial Trust Committee hairok na silaga pangthokiba taraga mari rak suba thoramadu laikhidrabi ahumgi ningsing khubam lairiba hairok part 1 umang laikon manakta leiba RPN ningsing sanglen
ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯍꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯗꯤ SPO ꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯍꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤ ꯆꯠꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯝꯖꯥ ꯏꯪ 2009ꯒꯤ ꯌꯥꯎꯁꯪ ꯀꯨꯝꯃꯩꯒꯤ ꯃꯔꯤꯅꯤ ꯆꯤꯟꯕ ꯅꯨꯃꯤꯠꯇ ꯍꯩꯔꯣꯛꯀꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯊꯥꯕꯜ ꯆꯣꯡꯂꯒ ꯂꯩꯖꯕ ꯍꯩꯔꯣꯛꯇꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯔꯣꯃꯦꯁ ꯄ꯭ꯔꯣꯃꯤꯂꯥ ꯑꯃꯁꯨꯡ ꯅꯤꯔꯃꯂꯥ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯑꯗꯨꯒ ꯀꯩꯔꯦꯟꯕꯤꯈꯣꯛꯇꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯤꯠ ꯅꯥꯀꯜ ꯑꯃ ꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯟꯖꯥꯔꯕꯦꯁꯟ ꯑꯦꯟड ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯦꯟड ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯟꯇ꯭ꯔꯣल ꯑꯣꯐ ꯐꯣꯔꯦꯁꯠ ꯐꯥꯌꯔ ꯑꯟꯗꯔ ꯀꯝꯄꯥ 2021-2022 ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭रोग्राम ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯃꯣꯏꯔꯥꯡ ꯔꯦꯟꯖꯅ ꯁꯤꯟꯗꯨꯅ ꯀꯣꯛꯇꯥꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯗꯨꯗ DFO ꯕꯤꯁꯅꯨꯄꯨꯔ ꯗꯣꯛꯇꯔ ꯔꯦꯕꯤꯀꯥ ꯁꯣꯏꯕꯝ ꯁꯅꯨ ꯑꯣꯅꯣꯔꯦꯕꯤ ꯋꯥꯔꯗꯦꯟꯁꯨ ꯑꯣꯏꯔꯤꯕ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ RK ꯕꯤꯔꯖꯤꯠ ग्रीन ब्रिगेड्स मणिपुर की फाउंडर एलांगमम प्रेमजित RO बिष्णुपुर सुखम रतन अथोब मिथुंगलेंसिंग ओइना सरुक याखी क्वाकथादा लेब तोंगान तोंगान महैलोइसंगसिंगी महैरोइसिंगसु थौरमदुदा सरुक याबगा लोइनना अखंग अहै क्यानसु उमंग कोकथोकलगा एनवायरनमेंट काइथरकली लमलकी सा उचेकसिंग मंगसिलकलिबा मदि मौसागी खलदा काइसिलकलिबा कया असि कन्ननबा उपाल थारसि मरम चादन उपाल यंथलगुमसि हाइबा वाफम क्या फोंदोकी हाइदि हैनसु पाउसिना मखाताना फोंदोरकली अतोपा पाउ अमना SKB बु मिनिस्टर ओइहननबा सगोतनरकली ngasi ayuk pung 13 ताबा मतमदा दी कंगला सोशल वेलफेयर डेवलपमेंट एसोसिएशन की ऑल मणिपुर की ओइबा मिफम अमा एसोसिएशन असिगी हेड ऑफिस ता पांगथोखरे मिफम अदुर यामना कुमना खना नैनरबा मतुंगना BJP की तंपाकी इहान हाना नुपी मिहुत ओइना करकलबी नवरिया केंद्र की MLA SKB देबीबु कैबिनेट मिनिस्टर पिबिनबा वारेमनखी मिफम अदुर मिनिस्टर अमदि BJP की लीडर सिंगदा हाइजदुना इतिहासता लेहौरगदबा BJP तंपाक्ति इहान हान MLA ओइना करकपी नुपी SKB देबीबु कैबिनेट मिनिस्टर की फम पीबदा मिनिस्टर अमदि BJP की लीडर सिंगबु मणिपुर की मियामना अमदि नुपी समाजना ngam लेतना थगतनरकनी खंजै हन एसोसिएशन असिगी प्रेसिडेंट थतरक सिरुल अमदा फोंदोरकली अतोपा पाउ अमना काउंटर इंसर्जेंसी चथबद नहारोल सनीगा कुंथ्रागा मरी फाखी तरागा मंगाना न्यूट्रलाइज तौखी ngasi numit humni चथगदब तरागा निथुसुब मणिपुर लेजिस्लेटिव असेंबली मिफमगी अहानबा हौदोको नुमिता मणिपुर की गवर्नर लागनेसन लॉ एंड ऑर्डर अमदी जस्टिस डिलीवरी गा मरी लैनना इंग्लिशिंग अनिगा कुनगा मथोइदा काउंटर इंसर्जेंसी की खोंगथांग सिक्योरिटी फोर्सिंगना नहारोल सनीगा कुंथ्रागा मरी फाखी मरी तरागा मंगाना न्यूट्रलाइज तौखी हाइबो वाफम हाउस थमखी गवर्नर की वरोल अदुदा NSA की मखादा मियोय तरागा मरी फाखी अमसुम UG कदर कुन सरेंदा तौखी सिक्योरिटी फोर्सिंगना खुलाई सामगा हुंफुगा तरेट मरु लिसिंग हुंगा सामगा तरागा मंगा IED सनीगा यंगैगा हुमदोय लेथोर बॉम्ब कुनगा तरे अमदी डेटोनेटर मसिंग सहुमगा हुंफु फगतपा ngamखी लैंगा असिना वार ऑन ड्रग्स थरी इंग्लिशिंग अनिगा कुनगा मथोइदा हेरोइन किलोग्राम निफुगा तरेट ब्राउन शुगर किलोग्राम लिसिंग अमगा सहुंगा कुन ओपियम किलोग्राम सौंगा मंगा अमसुंग लीटर मार्फू सौराकना टेबलेट लाख तरा अमदी किलोग्राम हुंफुगा मरी हेनबगी WY एम्फिटामिन क्या फगतपा ngamखी NDN-PSA की मखादा केस निफुगा नितोय रजिस्टर तौखी अमदी कुन्ना डिस्पोज तौखी लम एकर लिसिंग हुंगा समगा कुनगा मरीदा आइन कायना पोपी थरांबा यांथतुना मांग ताकनखी इंग्लिशिंग अनिगा कुनगा मथोइगी मनुंगदा FIR केस लिसिंग हुंगा सामगा यंखैगा तरुक रजिस्टर तौखी अमदी क्रिमिनल केस लिसिंग अनिगा सामगा निफुगा हुमदोइना डिस्पोज तौखी नुपी अमदी अंगांगना सथबा सेंसिटिव केस सिंगदना अहेनबा मियंग संखी पुलिस एडमिनिस्ट्रेशन पांगल कंकट हननबा सेनापति मराम पुलिस स्टेशन हांगदोखरे अमसुम लाइसोंग माइफै ओइनाम सोंगबुम बासिखोंग काजीपात पुलिस आउटपोस्टिंग हांगदोखरे अमसुम कोंगबा इरेंगदा BDF पोस्ट हांगदोखरे नौना हांगदोकलिबा 13 सुबा मरि 13 सुबा IRB बटालियन की खुलाइसिंग लैनबगीदमक लुपा करोड़ 35.63 ऑर्डिनेंस फैक्टरी सिंगदा काइथखरे पुलिस अमसुंग वेलफेयर की नंबर चामसी इमरजेंसी रेस्पॉन्स सपोर्ट सिस्टम का पुनसिनखरे चौराकना कॉल लाख 1.4 लाखी मसीगी मनुंगदा सत्रुका निफुगा मरी एक्शन लखोटपा याबोइना रजिस्टर तौखी सयेसिदा मणिपुर विक्टिम्स कंपेंसेशन स्कीम की मखादा एक्सट्रीमिस्ट एक्शन विक्टिम ओइहौरबा इमुंग मनुंगदा कंपेंसेशन ओइना लुपा करोड़ 1.08 पीखी लाइसना मरम ओइदुना कोर्ट की प्रोसीडिंग अयाबा वीडियो कॉन्फ्रेंसिंग की खुथांगना पांगथोखी
digitization taunanabagi khongthangi saruk ama oina case record ki lamai lakh 95 asi scan tawki amadi verify tawki amasum aihaki lenga asina court kuntraga marida CCTV camera sing pankre haba wafam ngasi hawdokkiba taraganito shubo Manipur Legislative Assembly gi ahanba mifamda law and order amadi justice delivery ga mari lainana governor na house thamki makasa tharak poina ngasi state si goiriba COVID-19 update mayamna thamjage ngasi goiriba positivity rate 0.6% ni punamiyoi mapan nauna COVID-19 na positive oiba thengnara khre duga miyoi lising amaga Samriga kuntraga nipana nauna COVID test tawki adugo ngasi COVID-19 na laikhidabagi claim lakte ngasi nauna COVID-19 na positive oiba thengnarakraba miyoi mapan nasi Chusampurdagi miyoi ama Imphal East dagi miyoi ama Imphal West dagi miyoi ahum Tamenglong dagi miyoi ama Thaubal dagi miyoi ahum puna miyoi mapan ngasi nauna COVID-19 na positive oiba thengnarakhibani makasa tharak poina topa marueba pau khrana P Dongel Manipur gi DGP oiragani P Dongel IPS pu Manipur gi Director General of Police DGP amadi Police Force ki head oina khalle haina Manipur lenga ki Joint Secretary DP ana arambamna Manipur gi Governor Laganation gi mingda thopo order amana hairi ngasi gi order dugi matung ina P Dongel na khudak tagi hauna makhata yathang ama thoktriba fawba hairi ba phamsing asi puragani so hairi makasa tarak poina to papaw mana MLA humfu na state asida lairaba ko khanbaga loinana sawkhat papurakna ba thaudang lobiyu prasanta aikhoi na isa khangjara kanda aikhoi sawkhat kadabani have campaign we will develop when we know ourselves haiba campaign ngasi haudoki baga loinana handakta nauna karakraba MLA humfu magna Manipur gi lairaba ko khanana bagi damak amadi sawkhat pa Manipur ohana bagi damak sarkar gi scheme sing lairaba praja sing yohana ba asauba thaudang lobiyu haina su appeal tokre ngasi Manipur press club ta pangthokiba pawgi mifam amada campaign asiki campaigner Salam Prasantan hai Barana ningkha tambiki sai humdraga manga subagi azadika amirta mahosab yamna sauna pangthokli ningkha tamna bohona zaramba nationality singna manglamba manglanda ningkha tamlaba matungda brat ki praja sing lairaba kokani khalame dubu sai humdraga manga ningkha tamlamlabasi fawbat lairaba haibasidagi kokpangamdana praja kya laidi makoina manglamba manglana lairaba kokhanba haibase aikhoigi thauni haiba wakalonda campaign asi haudopani campaign asigi theme wiping every tears from every eyes haiba mipum khudimaki mitagi pi taithokwa haibisini hainasu pawsna fundurakli makasa tharak poina topa pawmna British na kanglara tikendrajit phanaba landabada laikhidraba singi maphamda haikalekat tamduna ikai kamna boikre Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipur Justice Committee 1891 ngasi ayuk pung 13 taba matamda Kanglagi sienglaba leifamlenda haukibu kumjaying lising magasani pan maudraga mathide British lengakta Assam gi Chief Commissioner oiba Mr. JW Quinton na ahingi nungalamdaida Kangla da landaduna koirengsana Yuvraj phanaba honabada Kunungda sintha taujaba nupi angang yauna samjaraba miyoi kuntraga mari hatkiba masum Kanglagi akoibada leiba laikai sing nungsiyaitana mai thadokpihiba dugi laman kumboina numituda safe manga hatkiba March kunga mari gi thaudo Kangla puwarita lehaunaba significant oina laikhidraba singi mafamda haikal ekat tambagi thauram COVID-19 gi SOP ngana pangthokre thauram asida saruk yakiba Justice Committee 1891 gi chairman Yumnamsa Dilip Kumar hai kumja English magasani pan maudraga mathoigi lanpham thoknabagi Manipur asauba lanjau oikiba Anglo Manipur War thokpa hokibagi thoramni lanjau asigi mathangda khongjom lan laktuna ningtamba mangkhibagi lanjau asigi horaphum oikianisu pausna su phongdorakli atopa pawamana sapona kauriba ban loisina WMC na appeal torakli Southern Angami Public Organization Sapona National Highway Anigi Angami na namna taba mafamsing ngasi fawbi oina kaukiba ban makatana sangthanaba warip lorakpada World Meeting Council WMC na yaningda phongdokpaga loinana haujik chathariba lambi thingbagi khongjang asi loisinanaba appeal torakli hiramasiga mari lainana WMC ki Secretary General Yambem Arun Mitai na thadorakpa sirolamada
NH2 asi Manipur gi oina yamna marueba lifeline amani haibisi mipum kudimangna khangi WMC na sapo gi sentiment adu khangi adu bu lengak tagi karigumba khara fangnaba tanbada region asigi miyambu ransom oina lobu yaroi haibadu sapon su khangpham thoi hairi haukiba numit humni asida satakhiba ban asina maramoiduna miyamna khudong sadaba awaba kya mayokna handuna leiringai sera asida ban amuk matam kaktana sangthaba haibisi maram zadaba yamna sumdaba mani asigumba ban asina khwaidigi saitheng nangalibadi misam yamni hairaduna sapona sathariba lambi thingmagi khongjang asi handokadabani hairi hainasu pausina su makhatana phongdorakli Makasa Tarakpoina Topa Paumana Russia gi war machine sponsor tauba lepnaba Ukraine France ta hijakre Russia gi war machine sponsor tauba lepnaba Ukraine gi President Volodymyr Zelensky na France company sing hijakre car maker Renault Renault PA amadi retailer Ocean yauna France company sing na Russian market thadopam thoi haina Zelensky na France lawmaker sing phungtoki mangna makha taraduna Renault's Ocean's Leroy Merlin na Russian war machine sponsor tauribasi lefam thui angang masa sing hatpa amadi nupigi ikai khumnaba manghanbasingda sale thadaba lepu hairaduna France company singna Russia gi market thadokadabni haki Zelensky na maki trademark khaki T-shirt ka loinana dex amada famduna wangang kibadura French lawmaker singi mafamdagi standing Obviation funkibaga loinana magna haijabadagi lawmaker sing aduna minute ama tumaina laiduna lana victim oirabasingda ikai khumna bodki amasu Moscow na di Ukraine sathariba makoy action sing adubu Ukraine dagi khulai lakthuna ba amadi Nazi gi influence lakthuna ba akhana ba operation amani haidi adubu Ukraine amadi Western Alliance na di masi Europe ta pak sana aki tujungba pokhalakpa yaba sawna khuthokna bagi baseless practice amani haidi hanisu pausna makhatana su phungdorakli makasa tarakpoina masum loshilakpoina to papau khara namu emsu na khongjang sangsinna na ba sem sare thasigi kunna thokiba khunai sigi yamna lebak thiba thawdo am oina mahitam libi nupi masa amabu khurai ahongai digi khangembam asu apokpanarana miyoibagi punsibu karisu loitaba mona makokta numaina kablaga hatukpi khiba thawdokpu emsu na akan mamona kandem tawi asiguma tawhaidaba thawdo asina khunai sigi nupi oibisingbu aki akhang pibidana tana khunai sigi nupi oibisingbu awangma thakta ikai khumnabagi wanthok miyoi kharana mangali asiguma thawdok sing asida senaba miyoi sing moral gi matung ina matik chaba serak pigadabani tamthiraba thawdok kya da senari ba miyoi sing serak pidrabadi emsu na khongjang kya sangsinna ba sem saragani khongjang amadi ihau ngaidana mari lenaba Manipur lenga amadi home department na asumba wayel sathaduna namsilaga thamdana matik chaba serak pibina ba mahiroi lup asina mari lenaba singi pungning Sing Sinjari haina Women's Affairs Secretary Emsugi P Sanalembi sanungna thadorakpa sirol amadasu makhatana phungdorakli amaromdana NATO gi Lanmi sing Ukraine na Khongsanana ba sem sakhre Biden yauna NATO gi meeting pangtokadori hauji Ukraine oirakli ba phiba masiga mari lainana miyoibigi minungsi yenglaga Ukraine bu ngak senana ba masigi Lanmi sing leba adura sangna ba sem sakhre masiga mari lainana ngasi USA gi President Joe Biden yauna NATO gi yamna marueba meeting pangthoktuna haujuk Russia na Ukraine sa thariba military operation asigi matangda yamna maruoina khanagani haidi Bharat ki matamda nungthil pung 5 da pangthokadaba NATO gi mifam aduda America gi President Joe Biden su saruk yagani amaromda Russia na haujuk su lepa laitana Ukraine gi mathakta missile kapsinduna attack tobu leptri European lebak singa Russia na sa thariba thawong adu akan mamona kandem tokre Russia na theater amadi mahiloisang singda bomb thadaduna amadi missile kapsinduna mangan takhanbagi thabaksu leptana sathari Amaramda International Court of Justice na Russia da khudakta lan lepnaba khangan kibadu Russia na mowa lokidre madugi mahutta hena kansinduna military operation sa tharakpadagi NATO na madubu ngakthoknaba makhoigi lanmising Ukraine gidama khongsan ba lepkhibane NATO na phongdokhibada Russia na mara laijadaba miyoi kya hatpadana tana theater amadi school na singbud missile kapsinduna amadi bomb thadaduna attack tawribasi miyoi bigi list na tiaikre amaramda Russia na di misam sing attack tawkhiba leite misam sing sathok chasin tawnaba corridor sing hangduna thamli hanis phongdokre agency gi paw matung ina ngasi su Russia na Ukraine gi mafam kya da akan mamongda missile kapsinduna amadi bomb thadaduna attack tawkhi haide hanisu paw sina su phongdorakli Amaromdana Uttar Pradesh ki BJP ki legislature group ki lusingba khanana ba meeting pangthokre
Uttar Pradesh hindakta pangthokkiba sit chamriga ahum leiba Vidhan Sabha mikhalda BJP ne absolute majority fangkibaga mari leinana dal asigi legislature group ki lusingba khananabagi mifam ngasi Lucknow da pangthokre thajaba yaba pawgi matungina Yogi Adityanath pu amuk hana legislature group ki lusingba khanikre hari masina maram oiraga rajya du BJP ne anirak suba tamgi oina Yogi bu mukhya mantri oina hayeng wasakadori legislature lusingba khanbagi meeting aduda BJP ki central observer oina Union Home Minister Amit Shah saruk yaki lusingba khalaba matungda governor unaduna anauba sarkar semnabagi barton tawina baijakre hayeng anauba sarkar gi CM wasak lauraba yai natragana ngasi athengbada lauraba yabagi thajba lai hainasu pausna su palakli amaramda Union Health Minister na vaccine kapigi record ta apen ma phongdokre Union Health Minister Mansukh Mandaviana hauzik leba sina vaccine kapagi sang nomu gi wongkhalaktuna crore samaga marfuga mathogi mathakta lairakpada apen ma phongkhre Prime Minister Narendra Modi na vaccine kapagi sang wongkhalakliba sida apen ba madi nungaiba phongbaga loinana health workers singbu aduki thagapra phongdokre malem gi oina yengnarubada leba asina vaccine kapagi sang ate lebak singna tanaba phangdabigi mong da lairakpada Prime Minister na leba asina COVID-19 gi thengnariba sida health workers singi thaudang si malem gi oina thaganingai ni haina su phongdokre amaramda nongpok Asia China amadi European lebak singda nawno COVID na naba hengalakliba sida Prime Minister na hena sectionabasu khangankre hairi hana pausna phongdorakli adu hauji ko ina di myam paus matang ase lusinjarage amasum pathok sakibda soikib lankiba yaros myam ngakpigani matam gi ba maru ebi pausing su myam de leplaitan update pijarake haina channel sigi mekedi gi myam thamjari and thank you